अहानबदा मरोइब पाउ मणिपुर दा हौखिबा इनकुमजा लिसिंग अनिगा कुलहुमदोइगी मे थादगी थोगलक्लिबा इरांग असिदा सेक्युरिटी फोर्स सिंगी मरक्ता अफबा कोऑर्डिनेशन लैना थबक तौमिनरी हाइना इंडिया के आर्मी की मकोक ओइदिबा जनरल उपेंद्र द्विवेदीना फोंदोखरे। असम राइफल्स के डायरेक्टर जनरल लेफ्टिनेंट जनरल विकास लखेराना मणिपुर के गवर्नर अजय कुमार भला अमदी चीफ मिनिस्टर नोंगथोंबम बीरेन सिंह तोंगान तोंगान उनदुना हौजिक मणिपुर ओइरिबा फिबम सिंगी मतंगदा वरी सानखरे। अमदे रिपब्लिकन पार्टी ऑफ इंडिया अथवालेबु मणिपुर की ओइना स्टेट पार्टी अमा ओइना सखंगले हाइना इलेक्शन कमीशन ऑफ इंडिया ना लाउथोखरे। जरी नॉर्थ ईस्ट विंडो टीवी ने संदोक्चबा नुमिदांगी मणिपुरी पाउ मिटेंग ताबिरिबा सिंगबु सुरबला माइरेबबना तरामनोक चिरे हौजिक मियामदा पाउ मचा खाइना पिजरी। मणिपुर दा हौखिबा इनकुमजा लिसिंग अनिगा कुलहुमदोइगी मे थादगी थोगलक्लिबा इरांग असिदा सेक्युरिटी फोर्स सिंगी मरक्ता अफबा कोऑर्डिनेशन लैना थबक तौमिनरी हाइना इंडिया की आर्मी की मकोक ओइदिबा जनरल उपेंद्र द्विवेदीना फोंदोखरे। ngasi न्यू दिल्ली दा लैबा मनेक्सो सेंटर न्यू दिल्ली दा पांगथोकपा चहीगी ओइबा पाउमी सिंग उनबगी थौरम अमदा जनरल उपेंद्र द्विवेदीना मखाताना हाइकिबदा सेक्युरिटी फोर्स सिंग असिना मफम मफम सिंगदा खुंदादिबा ट्राइबल मियाम सिंगा अफबा मरी थमनबा होटनरी हौजिक मकी ओइना अथुबा मतमदा थोकलिबा इरांग असि लोइसिनबा होटनमिनबा चंगली मसिगिदमक हाना होम सेक्रेटरी ओइरमलबा हौजिकना मणिपुर की गवर्नर ओइरिबा अजय कुमार भलाना अफबा खोंगथांग कया लौखलकनी हाइबगी थाजबा थमली हाइकी। मणिपुर दा हौजिक स्टेट पुलिस असम राइफल्स अमदी अतोप सेंट्रल आर्म पुलिस फोर्स कयाना मकोई मसेल की बरक्ता अफबा मरी थमनदुना अमगगी मरक्ता पाउ निंगथीना फाउदोकनदुना थबक तौमिनरी हाइना जनरल द्विवेदीना मखाताना हाइकी। When this problem occurred in May 2023, the police from various communities, it was very difficult for them to go to the different community areas. So thereafter the DGP had issued the orders that you go to the nearest police station to whichever community you belong to, so that at least you take on those duties. So once you take on those duties, you will find that Indian Army, Assam Rifles and the other CAPFs, we have to coordinate with those people in whichever area they are. So it's not a lack of coordination. Rather, these three agencies are the only one which are able to provide the coordination as of today. मणिपुर की हौजिक ओइरिबा फिबम अमदी बॉर्डर इशू सिंगी मतंगदा असम राइफल्स के डायरेक्टर जनरल लेफ्टिनेंट जनरल विकास लखेराना मणिपुर की गवर्नर अजय कुमार भला अमदी चीफ मिनिस्टर नोंगथोंबम बीरेन सिंह तोंगान तोंगान उनखरे। उनाबा अदुदा इंस्पेक्टर जनरल असम राइफल्स साउथ मेजर जनरल रप्रू सिंह लोइनकी। मणिपुर की गवर्नर अजय कुमार भला उनाबा अदुदा DGAR की माइकईदगी हौजिक असम राइफल्स ना मणिपुर मियाम की पुंसी अमदी लनथुंगाक सेलिबा सिंग असिगी मतंगदा लखलिबा खोंगथांग सिंगी मतंगदा पाउदमकी। मणिपुर की गवर्नर अजय कुमार भलागा डायरेक्टर जनरल विकास लखेरागा उनबा अमदा लमदम असिगी मतंगदा करमना इंगतप्पा हंजिलकनी लमदम असिगी सेक्युरिटी सिंगी अरेंजमेंट अमदी मखोइना लौरिबा थौदांग सिंगी मरमदा लोइनना ngamkhaida thokliba oiriba issue singi matangda matau karamna solution purakani haivna chingba sing khanaki hairi। nakana maromda chief minister ga mahaki social media da thagalakpa post amada director general vikas lakhera amadi major general raprup singh sena medal ga mahaki secretary ta unaduna lamdam asigi phibam gi matangda kupna wari saki hairi। मणिपुर पुलिस अमदी असम राइफल्स की कंबाइन टीम ना लमदम असिगी चिंगी अमदी तंपाकी तोंगान तोंगानबा मफम सिंगदा थीबा हुंबगी थबक मखा थाना चथकिबगा लोइनना खुचु खुलाई कया ngasisu फगतपा ngamkhre। अपुनबा टीम मदुना थौबाल कक्चिंग चुराचानपुर अमदी कांगपोकपी डिस्ट्रिक्ट की मफम सिंगदा थीबा हुंबगी थबक चथकी। चुराचानपुर डिस्ट्रिक्ट की ओल गेलमोन विलेज तगी मैगजीन याउना AK-56 राइफल अमा 303 राइफल अमा मैगजीन याउना 9mm पिस्तौल कंट्री मेड अमा 12mm सिंगल बैरल राइफल अमा 12mm सिंगल बैरल राइफल कंट्री मेड अमा अमदी 36 की चाइनीज हैंड ग्रेनेड हाइरिबा सिंग असिसु रिकवर तौरे हाइरि।
District Administration Imphal West na sinduna gasi district asigi manungda leiriba mandap yumfam relief camp amadi Prabhavati College mayang Imphal relief camp da miyam gi numit thawrap ngasi pangthoktuna miyam da kanaba kaya fanghanaba honakre gasi Chief Minister N Biren Singh na mahaki social media da thagalakiba post amada Chief Minister N Biren hai hauzik Manipur da paliba lengak asina ihan hanba oina 𝐿9 𝐂𝐻13 tagi hauduna lengak amadi miyam gi marakta leiriba mari chesan hanaba platform ama oina miyam gi numit haina pangthoktuna lengak ki makhada leiba tongan bai scheme sing amadi lengak na miyam da piriba kanaba sing fanghanaba program asi pangthokuna lakli ngasi pangthokiba program adugi makhada relief camp da leiriba IDP sing da government ki scheme amadi benefit sing fanghanaba honaki loinana Chief Minister na District Administration Official amadi mari leinaba department singbu miyam da kanaba fanghanaba gidamak honaki haina fongdorakli Imphal East ki Basikong Panthoibi Bazar da Basikong Panthoibi apunba marapaibi lupna sinduna salungpham mihat yaning da fongdoktuna wakat mifam pangthokre haukiba chahi gi December thagi tang 13 da Thobal district ki manungchana leiba salungpham school maya da police commando na nongoi kapada khungak pama sikhiba amadi taruk phajinduna ngasi fawa thadoktuna leidiba thawongbu yaning da fongdoktuna wakat mifam adu famkibani Republican Party of India atwale bu Manipur gi oina state party ama oina sakhangle haina Election Commission of India na laukthokre hiramasi gi matang da Election Commission of India gi Secretary Aswani Kumar Mohalna purek piduna aiba chirol ama Republican Party of India atwale gi President da thasi gi tarada tharakre Kerala du gi matung ina Election Commission of India na hai mamang chahida pangthokiba Lok Sabha gi mikhalda party asina Pikiba Mikhal gi performance adu commission asina yengsin ki madugi matung inna commission asigi election symbol reservation and allotment order kumza listing amaga chamapan homfunipan gi Pera 6A gi makhada thamliba condition sing party asina mapung fahan bangam ki maram asidegi commission asina party asibu Manipur gi oina state party ama oina sakhang bagi ayaba si pibani party asigi Mikhal gi symbol na charu thaba lawmi haibadi gana kishan haiba sigi asi oiragani haina supalli election commission na lokhalak liba khongthang asibu party asigi national party su oiriba Manipur state ki oina party asigi president oiriba Maheshwar Thaunaujam na taramna onglakli ngasi party asigi kaisam patal leiba mahaki office ta pangthokiba paugi mifam amada Maheshwar Thaunaujam na haikibada idea of Manipur da yumpham oiraga hauzik Manipur da thokliba ungkhatnabagi fibam asi politically resolve tongna mohotnagani Party asina regional party ama oina miyam gi kholaw gi matung ina chatkane high command gi kholaw na miyam gi kholaw natte miyam gi apam bagi ihul khangna party asina thabak tawgani haiki Manipur ki any situation, any crisis, Manipur ki any nook and corner ki damakta akoina politically changsan matamda regional party amu oina wat tok dragadi praja miyam na pamiba kholaw praja miyam ki grievances miyam se koina solve tawunga moi any political party ocean sida high command haiduna mathakta ama leraga mapanda leiba Delhi da leiba Maharashtra da leiba any mafam amda leiba miduna akoi ki Manipur ki maramda hena khangba hunade aduna any party mapan ki party oigera koi Manipur ki north east ki party oigera any party oiningo oiraga su akoina sigi party any party particular party se akoina regional party amoina wak tawbagi wakhalon da first priority da thama changjan bataragadi taramba taragadi akoi Manipur se ngasi thoiba problem myam se thoidabani aduna huziki ngasi handaki charak sida praja myam da su leibiriba akoi ki RPI thwali ki all members na yama thagat pa phongdok chari maramdi praja yaudana ngasi isia ne tholiba recognize akoi ki Manipur da akoi ki Manipur sida RPI se state party amoni recognize tawre haibase akoi ki nusiro praja yaudana recognize tawang ngamamoi Haukiba tang manga degi Jiribam district ki Ningsing khunda leidiba 50 bedded hospital asibu district hospital gi thakta pukhat piu haiduna ngasi fawba lengakta taknaduna lakli amasung hospital asida doctor matik chana leitaba operation theater amadi ICU fazana thambidabana maram oiduna ngasi degi lakliba tang 3 fawba gi manungda demand sing asi pirakadabani haina
ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯃꯣꯅꯤꯇꯔꯤꯡ ꯀꯃꯤꯇꯤ ꯑꯃꯗꯤ ꯑꯇꯩ ꯁꯤꯚꯤल ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ CSOꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯄꯨꯟꯅ ꯉꯁꯤꯁꯨ ꯈꯣꯡꯖꯪ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯃꯣꯅꯤꯇꯔꯤꯡ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯐꯟꯖꯧꯕꯝ ꯃꯟꯇꯦꯁꯣꯔꯤ ꯗꯦꯕꯤꯅ ꯍꯥꯏꯈꯤꯕꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯗꯤꯃꯥꯟ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯏ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯣꯀꯦꯜ MLA ꯅꯁꯨ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯏ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯃꯤꯇꯩ ꯃꯤꯌꯥꯝ ꯈꯛꯇꯒꯤ ꯅꯠꯇꯦ ꯂꯩꯔꯤꯕ ꯏꯇꯤꯜ ꯏꯅꯥꯎꯁꯤꯡ ꯑꯇꯩ ꯖꯥꯇꯤꯁꯤꯡꯁꯨ ꯑꯁꯤꯒꯨꯝꯕ ꯗꯤꯃꯥꯟ ꯑꯁꯤꯒꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯏ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤ ꯇꯉꯥꯏꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯦ ꯗꯥꯛꯇꯔ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯦ ꯑꯗꯨꯒ ꯑꯇꯩ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯑꯃꯠꯇ ꯂꯩꯇꯦ even district hospital ni hairagasu 50 bedded hospital ni hairagasu keje phamung yankhai suna leite matik chaba kuju khulai amta leite operation theater leite ICU leite kai mayam leite se hairudragasu mayam na dum khangapon dupuna magase haidi imphal la leiriba na head office health department na sumadi ba masi yengjen pham thoi du masi yengjen biu haidana ikoi demand kaya ta tharai adu masi fawda pibidri Department of Minority Affairs, Government of Manipur amasung Department of Welfare OBC SC Department anigi senthang makhada mobets na implement tawduna pangthokliba class 8 tagi 10 fawbuda leiba mairoi singidamak tha taruk ki free remedial coaching class ki thoram haukiba 2024 ki July tha dagi hauduna mathang tongan ba mafam kayada haibadi pre-matric fawbagi oina center kun amadi post-matric fawbagina center nipan da haujik pangthokli कोचिंग असिगी सरुक अमा ओइना मोबेट्स ना हौकिबा 2024 की दिसंबर की तारीख 13 दगी हौदुना स्कूल बैग नोटबुक जियोमेट्रिकल इंस्ट्रूमेंट बॉक्स पेन चिंगबा स्टडी मटेरियल यंथोकपा हौकी मसिगी सरुक अमा ओइना ngasi SA एजुकेशनल इंस्टीट्यूशन ngakpigani SA एजुकेशनल इंस्टीट्यूट इरोंग चेसा स्कूल की माहिरोई सिंगदा स्कूल बैग नोटबुक पेंसिल पेन जियोमेट्री इंस्ट्रूमेंट चिंगबा सिंग मोबेट्स की असिस्टेंट प्रोजेक्ट ऑफिसर स्कीमसिगी ऑफिशियल इंचार्ज ओइरिबा MD अलमना यंथोकी Honorable Chief Minister की कोई फोटो न चिंग में आऊँगा कोचिंग की मरम दा स्कीम अदु कोई न प्रेजेंट ईबा अदुम्बा नोटबुक अदेगी कोई geometrical box अमदी स्कूल बैग अदेगी कॉलम पेंसिल न चिंगबा even eraser sharper na chingba koina satra singda masi koi gi scheme da yaubani masi koina free da yan thokchari bani atopa mafam singda suen thoi atopa center sing su khara suwali aduna masi tiba matamda phaba khataba yamna tangba hongba gi wafam natana koi da sen na bayaba koina quality gi adu da tibani Justice Committee on Anglo-Manipuri War 1891 Martyrs and Freedom Fighter of 𝐶𝐤𝐯 Manipur gi 𝐿𝐾𝐲 15 dagina 2019 fawbagi pham pugadabasing historian retired professor N 𝐁𝐸𝐾 na wasak lawkibaga loinana Kangla laifam lenda chatuna thawnikhre Thauram aduga mari leinana committee asigi chairman 𝐂𝐸 fongdokhibada isagi poknapam lamdam kanjanaba mipum kudimangna thodang lawba matam oire India lengakna maitai amadi kuki gi marakta buffer zone khaidokuna thamli makha tana kuki ga naga gi marakta buffer zone amuk semlakpa yana leire maramasina India lengaki mathakta yelhomi singge achauba khongjang kaya changsinbegi mathau tare haiba wafam sing fongdoki All Manipur Muslim Organization Coordinating Committee amokokna Paring naina chatharakpa khunai asibu machang thokpa khunai ama ohenna hotnabada khun gi achauba thodang kaya leibana maram oiraga amadi iramdabasigi kachin koya yauna thabak thorom kaya pangthokpada kudong chanaba haukiba chahi kaya dagi unit hangbagi khongjang changsilakpagi manungchana ngasi amokok paubitek unit hangdokpagi thorom ama amokok headquarter gi president SM Jalal yauna paubitek Almai Welfare Association building da achamba thoram amaga loinena hangdokre ngarangi unit hangdokpagi thoram aduga mari leidana amokok headquarter gi president SM Jalalna iramdamasigi puwari gi thodok kaya da pangalna lawkhiba thodangi matangda wafam kyam thamki mahakna makha taraduna iramdamasida
community politics tauba lepiduna karam haina iramdam asi kangadagi haibaromda kok chungsinsi haina su thamki loinana pangal kunaina hanadagi ipa ipu singna pangalgi identity gi damakta lauramba thodang adu hauziki mirol nasu thodang lauri pangalna kaidongdungda pangalgi nat culture identity amadi iramdam kannanaba hotnabada compromise tawroi tawsu tawraktri maramaduna pangal singbu atopa community na mislead tawba khudakta lepiyu amadi dharmada khud thingzinbagi thawong handak marak kanna tholakliba asi makha tana tawbiganu lepiyu haiki February gi tang tarani thoida pangthokadaba All Manipur United Clubs Organization amukogi kuntrani thoi suwa Foundation dengi mawoidana amukona matang chatharakpa miyamgi oiba thabak singi saruk ama oina ngarang January gi tarik tarani thoida amukona Kaksing District ta Polo Association da sagol mari mateng pangkhre Kaksing District Polo Association da sagon mari khutchin nabagi atamba thoram aduda amukogi President Fairoizam Nando Luwang na luchingduna sarukyaki amukona sagol mateng pangbagi thoram aduga mari leinana amukogi President Fairoizam Nando Luwang na fongdokibada amukogi Foundation degi mangoinana longmi sinmi singda ningtham maru marang sing paksana yanthokpa mafam kayada free eye camp pangthoktuna lemna anok yanthokpaga loinana lamdam sigi leisem numsenglakpadagi loina raklaba sagol yokhatpa amadi sagol kangjei pologi masana yokhatnaba chahi kharegi mamangdagi honaduna lakli amukona Kakching District United Club Organization kaduku amadi Kakching District Polo Association ga khutsamnaduna chahi kharegi mamangdagi district amadi state level gi polo tournament kaya pangthoktuna lakli manipur gi khunai asi kannaba honabada manipur gi lanmi singna lanfam kaya sokna kiba amadi lanfam sing aduda manipur gi lanmi singna top pa mathongna maringjen utuna langam phiran pairakhiba aduda poni sagol gi mateng yamna yauki marabasina aikoi miyamna poni sagol bu nungsina loina biduna yokhat pibaga loina na poni sagol gi sizana famsu maroina sagol kangjei polo asisu yokhatsi haiki sapam lapam gyada poni sagol gi loina na lapam gya songno gi bini yuno leba kya na landara pada akoi poni sagol gi loina na akoi lanfam gya nga khibani maitei lami singna akoi manipuri lami singna akoi sapam lapam top matongna maring je uliba langam phiran paire iba mayam sida poni sagol gi mapan yam yauri magi mateng yam yauri maram maduna adugumba isang sina manipur convener kiba iri pa iramdam ifurupu gi kai konaba kayam ngalak kibada achobo thodang lo ke poni sagol ji ngasidi yam khudung thingai ba tha amada leiba se masi ekoina ningsing laga ekoi hominer kiba koi kaminer kiba ekoi yumda yokpa sawo je ko su marup oina loiner kiba adugumba ekoi gi luru tampam kya da kalakkiba eba ki thodo wa thok kya da thodang lo ke ba poni sagol se masi kannaba masi masing hen kannaba honabada ekoi punamaki thodang lo bina Sayol helping henna awa ana taraba hena kudong chajadraba singbu hanago mateng pangduna lakpagi saruk ama oina kumsi chahi lising ani ga kunmanga gi ahan ba tengbang khongchet ama oina ngasi lamdeng mayai laikai dagi rims hospital da kidney amadi chakhau layeng duna laidibi chahi taruk tamak ngairibi ngasepam mathoi gi layeng bada mateng oina bagi damak rims ta chatuna apokpa ngasepam gobin amadi apokpi ngasepam tombisna gi mafamda sayol gi timna miyam gi mateng singa loinana angamba sel oina lupa lising taret mateng pangkhre makatana so asigumba awana taraba hena kudong chadraba singidamak hanba laitana miyam gi matenga loinana angamba sing mateng pangkhigani amadi miyam naso asigumba awana taraba kaya singbu nungsibiduna miyoibegi minungsi utpiduna isagi angamba mateng pangbiyu hainasu sayol helping henna miyam da apil torakli Naronda lona yadaba mawongda pot puthok pusin tawsingi mathakta chathakiba yamna chawna mai pakpa khongthang amada ngarang Assam Rifles amadi Mizoram gi Excise amadi Narcotics Department anina miyoi amadagi malemgi kaithelda lupa lakh maudra taret ka lising maudra rom oigadaba heroin number 4 Mizoram gi Champhai district ki manung chanba zote dagi fagatkre haidiba heroin number 4 adu langsam village tagi masagi chahi kunsha mangarom suraba Lantan pui kauba miyoi amadagi fagat pangam kibani hairiba miyoi asiga heroin number 4 aduga konana Champhai gi Excise and Narcotics Department ta makha taba thabak lokhatnaba sinakre hairi
India amadi Bangladesh ani gi marakta chauna ungkhatna bage fibam ama leiringai cherakasida India gi ngamkhai ngagliba border security force BSF na handak ikui dana chathakiba thong adugi matangda Bangladesh ki Dhaka da India gi high commissioner oina leiriba Pranay Burma bu ngarang Bangladesh ki Ministry of Foreign Affairs na samon tawkhre ngarang Bangladesh ki Foreign Secretary Ambassador MD Jasmine Udina Pranay Burma bu Ministry of Home Affairs ki office ta khudakta apigini kaukhatuna handak Bangladesh amadi India ani gi ngamkhai paringda BSF singna chathakiba thong adubu hakchina lawi haina khanghan ki haina Bangladesh ki Foreign Ministry gi maikai degi thoglakiba chirolamada khanghalakli Dhaka gi maikai degi ngamkhai paringda BSF na tongan ba mafam mangada fencing khagatna ba hotnarakiba thong aduna leibak ani gi marakta leinariba yana warol violate tawre hairi Bangladesh ki Foreign Secretary ga minute nifu mangarom chupna Unaruraba tungda Paumi Singa Unaba Amada, India gi High Commissioner Pranay Burma na High Foreign Secretary ga Mahaka Unaba Aduda Maru Aina, India gi Maikai degi, Lebak Anigi Ngamkai Paringda Crime gi Thabak Chatahandaba, Ngamkai Lana Huran Lanada Pot Butopusen Tauba, Criminal Sing Amadi Chatok Sasin Tawasingi Matakta Tabak Lokatnaba Wari Kanaki, Lebak Anigi Ngamkai Paringda Fencing Kagalak na bataw kiba thabak adugi matangda nakal ani nasu wari sanaki hiramasigi matangda BSF amadi border guard Bangladesh anigi maraktasu hauzik pauning thina faunari haina Pranay Burma na paumisingda paudamki a crime-free border, effectively addressing the challenges of smuggling, movement of criminals and trafficking. We have an understanding with regard to fencing the border for security. Our two border guarding forces, BSF and BGB, have been in communication in this regard. We expect that understandings will be implemented and that there will be a cooperative approach to combating crime. Home Films Manipur gi banner makada taramapalak subo oina Toizam Raju Devina Puthokpa Khoibam Homesori na direction pigedaba Sana Taloi haina mingthonba Manipuri feature film gi yaifa thoni thoram ngasi pangthokre Ayang palida laiba Laishram Mobi singi yumda pangthokiba thoni thoram aduda PWD Government of Manipur gi Chief Engineer Ningobab Suvasna Chief Guest Film for Manipur gi Chairman Laimayum Surjakanta Sarmana President CS Uttam Singh Additional Chief Engineer PWD Manipur Amadi Konsam Prem Singh Retired Superintendent Engineer PWD Manipurna Guest of Honor Singh Oina Sarukyaki Thauram asida film asigi story screenplay amadi dialogue Ranjit Ningthauza yauna film asida maru oiba mamiroi sing oiriba sur athokpam ithoi oinam Angel Simre Zevidya Idau amadi Sunil Maiboina chingbasu Sarukyaki film asigi cinematography Ibomcha Irom editor Balini film asigi music amadi singer na Chan Ningthauni Hauzik aroibada maroiba pau mukhana pizari Manipur da haukiba inkumja lising aniga kulhumdoi gi me thadagi thoglakliba irang asida security force ngi marakta afaba coordination laina thabak tominari haina India gi army gi makok oidiba General Upendra Dwivedina fongdokre Assam Rifles ki Director General Lieutenant General Vikas Lakherana Manipur ki Governor Ajay Kumar Vala amadi Chief Minister Nongthombam Biren Singha tongan unaduna hauzik Manipur da oiriba fibam asigi matangda wari sanakre Amadi Republican Party of India atwale bu Manipur gi oina state party ama oina sakhangle haina Election Commission of India na lauthokre Ngasigi oina Northeast Window TV na sandok cheba numidangi Manipuri pau matang asil loizari mideng tabidi ba pumna mo po amuka hana kurumjari
OSEM नत्रगा CBSE की क्लास 8 की 10 फाव तमिबा महैरोई सिंगिदमक लाक्लिबा जनवरी 15 दगी